lamsang khongchat sina matam amada Chinese Revolution mai pakibagum mai pakane bijay haukiba December kundage Imphal gi Kangla Laifam Lendagi lamtharakhiba Manipur Youth League mayol gi kilometer 4 sangna chatkadaba lamsang khongchat long march asina malemda ahanba oina matam ama Chinese Revolution manungda China na kilometer 10 13 sangna chatkhiba lamsang khongchat matungda laipak asina mai pakibagumna mayol na su achumbagi damak mai pakani haina mayol gi lamsang khongchat ki ngarang tarani suba numit ka mari lainana Andro Santhai National Park ta pangthokiba miyam gi mifam amada socio-political commentator Songtham Bijoy na haikhre lakliba January 8 fauba Manipur gi tampakta leiriba district sing thungna numit kun mathoi ni chumna chatkadaba khongchat ke ngarang tara suba numitta NNYA gi president Sanbam Kennedy TYPO gi president Pangabam Arun LYCY gi president Konsam Sanjit na chingbana NNYA Yadipok Top Sing Thadagi lamtharakhe khongchat loi singda lamdam adugi maira paibe nupi lup kaya yauna miyamna taramna oktuna pungning thawgatkhe loinana khongchat loi singbu ngarang athengba phauba yambem PIC da thabak tawriba Yadipok Laimanai dagi doctor Jotin Amomna health checkup tawbaga loinana darkar oiba hidak lang thaksu lemna pikhe khongchat loi singbu thagatpaga loinana tongan ba slogan kaya su lauminakhe tungda khongchat adu andro tamna laklaga andro ge Santhai National Park ta miyam gi mifam ama pangthokhe thabak taki potharaba IAS RK Nimai andro gi khulakpa chinga kham Chandra yauna all andro maira paibi apunba andro huikap maira paibi gi luchingbi sing amadi CLK gi chief advisor ayekpam langdon laimana chingba miyoi kaya na saruk yaduna pangthokiba miyam gi mifamda socio political commentator Songtham Bijoy na makhata na hai malem gi waina China da Chinese Communist Party na Chinese nationalist ka lan tawnarakpada Chinese Revolution bu luchingliba Chinese Communist Party se mathang maithi Chinese Revolution manungda thokiba lan asina state sida tawriba sigumna luchingba kanano oigani khangdaba amaga punsilu yadaba thogdo kaya thokhe adubu hairiba revolution du kandaba yade makhoi mai paktaba yade haibagi pandamda Chinese Communist la kaya na chawrakna kilometer 10 sangba khongchat ama chatkhe hairiba khongchat tuda makhoi gi yeknaba singna tana duna halaga loisinaba hotnakhe lamsang khongchat si haurakpada Chinese Communist Party gi Communist Revolutionary lak amarom chatkhi hai adubu khongchat tu lorakpa matamdade revolutionary lising nipan khak hingkhi hai samna revolutionary lising marfu dragon ithoi ase lamkhang da yeknaba singna kaptuna hatkhi hai hairiba lamsang khongchat ase English amaga chamapan kuntraga mari dage English amaga chamapan kuntraga taruk phauba sahi ahum changna chatkhi su hai re matamduda hingauriba khongchat loi lising nipal aduna mai iglaba yotkumna makhoi gi lusing bakhansi yaramdabadu masagi class 6 khak pass tauba chairman Mao Zedong na lamsang khongchat manungda maha khaktana khongchat loi singbu luchingba ngamgani haibadu panthungpham yauduna thabak na utkhe madugi manung miyoi lak amagi manungda hingauriba mai iglaba khongchat loi lising nipal duna miyoi kaya amuk khomlaga khongchat kaya pangthoklaba matung sahi taraga taret ki manungda Chinese Revolution mai pakhe maramaduna mayol gi lamsang khongchat asisu mai iglaba matung Chinese Revolution gumna soidana mai pakani haina socio political commentator Songtham Bijoy na makhata akhe